Salai hoigi exam paper ahum suba numitni. Geometry ki question yenglakpada wakhal ama khalai. Salai oza sir kaino kaidore laibakna thirisu amuksu ahanba paper thokpada invigilator takiba oza adu amuksu tare. Salai nungai roidorida mairaba masi oza si exam loiba numita nauri maru chaba soidram Ricky mapunsi chupa ningsing kudam oinaba natra oza nasana sagi pusilakliba kambasa do hangdoga tham check tawge. Salai sir puroktaba ikhoidi ngoihak toilet ta chaluba yagadra. Oza ibungo nangsi phajana di waramni hi khumnaba pakhum thibo nabada. Salai sir UPSC exam thaba phau sumai section de aduga kaigino sigi exam macha picture sida asam strict oirise hongnaribo ahaiba khoibudi phaba haitaba kharadi mapan thokna mapi ta daboi wane mathamoi manungdadi mapi ta khai thamoi khutum suramani. Oza tharurabo UPSC gi exam haidubo nangbo. Salai aibudi thadrida akhoi pitaji thare haiba aduda khangmanida. Yari bungo nang adai da lepo tumi lero. Salai phani oza adusu question paper adu yenba horai loiraduna bel tarapa ngaihak ngairi ngaihaki matung bel adusu tarai mahai iba hongnarai adubu salai di question adu asum yengli asum tawramadagi salai geometry ki question adu yenglakpada wakhal ama khalai aduga Salai oza sir kainom thangzage kaino kaidore sir se kai subject ki oza no oza noina hauji thariba paper do madugi subject tu gini kaidore. Salai adu sir kainom thangene kaino hangu Salai sir circle kon base compass ki needle point sina paper sida thamaga pencil sina karom nakandagi kon bhorakani yetagi kolakadra oidagi kolakadra sir. Ibunga nangse exam se phajana hainaraga nongma khaktada pulap thadoba. Salai sir sum khangamgadra na hangbanida kai ming haiba nangi mingse. Salai kanba sarang the nasina ko yano kai lamdai no. Sir pung da dore kon hairage yipira kanu please. Si nga sidi pura mata amani ne aina lalaba ibungo sana. Salai horen pung nangdraga sir na minute manga tara happy donati. Oza adu marai bakta makhut namaduna thamlaga namaduna makhwang metladuna Salai di yenglei mairaba Ricky di masin khumduna tumin nokli satra singsu tumin nokli. Salai sir aduma yenglakano tumjin kido male. Table mathakta lairiba ising bottle adu oza aduna paiduna Salai da pirei. Oza se sitho aduga amta gyantana tumina tor natragana tumge su tumo ai nangonda kemta hairo. Salai hera sir ai angang oijirasu mina saruba thauba aremba pot imana pijarakte sir aduna tharoige adu sir wa amta ga hangene last oina. Oza kaino mo nangna manghaliba matam siyo. Salai hoibe sir sina loreba kaino sir aina nongwe ma pure eba ko kai hai bauzi gido ha sum wari gi wani aina nongwe ma pure eba kaidoraba samane oza dusu Salai na phuri ba karandu oza dusu aduma yawbuga samanari. Salai sir sum ngayaki oina samakhala mane bako nangise usitrira. Salai natiye sir as sir togeda
ꯁꯥꯔꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦ. ꯍꯥꯏꯔꯣ ꯍꯥꯏꯔꯣ, ꯀꯩꯅꯣ? ꯑꯩꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯔꯛꯑꯦꯕ. ꯁꯥꯔꯁꯤꯅ ꯁꯥ ꯃꯈꯜ ꯑꯃꯅꯦꯕ. ꯑꯗꯣ ꯑꯩꯅ ꯐꯝꯃꯤꯕ ꯃꯐꯝꯁꯤꯅ Xꯅꯦ ꯍꯥꯏꯅ ꯀꯟꯖꯨꯝ ꯇꯧꯔꯁꯦꯕ. ꯑꯗꯨꯒ ꯁꯥꯔꯅ ꯂꯦꯞꯂꯤꯕ ꯃꯐꯝꯁꯤꯅ Yꯅꯦ ꯍꯥꯏꯅ ꯀꯟꯖꯨꯝ ꯇꯧꯔꯁꯦ. ꯑꯗꯨꯗꯤ ꯑꯩꯅ ꯁꯥ ꯅꯉꯣꯟꯗ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄꯛꯑꯗꯤ ꯁꯦꯀꯦꯟ ꯑꯃꯗ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯁ꯭ꯄꯤꯠꯁꯦ ꯀꯌꯥꯝ ꯌꯥꯡꯅꯤ ꯁꯥꯔ? ꯑꯣꯖꯥ, ꯏꯕꯨꯡꯉꯣ ꯁꯂꯥꯏ, ꯄ꯭ꯂꯤꯖ. ꯑꯣꯖꯥ ꯅꯉꯣꯟꯗ ꯄ꯭ꯂꯤꯖ ꯍꯥꯏꯖꯔꯤ. ꯑꯝꯇ ꯇꯨꯃꯤꯟꯅ ꯏꯕꯤꯔꯣꯕ. ꯁꯂꯥꯏ, ꯐꯅꯤ ꯁꯥꯔ. ꯁꯥꯔ, ꯁꯥꯔꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯒ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯁꯥꯔ. ꯑꯣꯖꯥ ꯑꯗꯨꯁꯨ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦ. ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯂꯛꯏ. ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ. ꯂꯣꯏꯕꯒꯤ ꯋꯥꯔꯅꯤꯡ ꯕꯦꯜ ꯇꯥꯔꯛꯏ. ꯁꯂꯥꯏ ꯈꯗꯥꯡꯗ ꯃꯤꯅꯤꯠ ꯈꯔ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯀꯟꯅ ꯄꯥꯛꯊꯗꯨꯅ ꯏꯔꯤ. ꯑꯣꯖꯥ, ꯑꯣꯏ, ꯃꯇꯝ ꯂꯣꯏꯔꯦ, ꯄꯦꯄꯔ ꯄꯤꯔꯛꯑꯣ. ꯂꯣꯏꯗꯧꯔꯦ ꯁꯥꯔ, ꯈꯤꯇꯪ ꯉꯥꯏꯔꯦ. ꯑꯩ ꯂꯥꯛꯑꯒ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ, ꯂꯥꯛꯑꯣ ꯁꯥꯔ, ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ. ꯑꯣꯖꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯁꯂꯥꯏꯅ ꯏꯔꯤꯕ ꯄꯦꯄꯔ ꯑꯗꯨ ꯁꯠꯀꯦ ꯇꯧꯏ. ꯁꯂꯥꯏ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯁꯥꯔ? ꯁꯥꯔꯅ ꯃꯇꯝ ꯈꯖꯤꯛ ꯍꯥꯞꯄꯤꯗꯧ ꯅꯠꯇꯦ, ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯅꯨ ꯍꯥꯏꯅ. ꯁꯂꯥꯏꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ. ꯁꯂꯥꯏ, ꯑꯥꯏ, ꯁꯥꯔ, ꯄꯥ ꯄꯨꯖꯅꯤ, ꯅꯝꯕꯤꯇ ꯅꯆꯥ ꯎꯖꯔꯣꯏ. ꯑꯣꯖꯥ, ꯑꯩꯗꯤ ꯏꯆꯥ ꯆꯥꯎꯔꯦꯅꯦꯍꯦ ꯏꯕꯨꯡꯉꯣ. ꯁꯥꯔ, ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ. ꯄꯦꯄꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯀꯔꯤꯅꯣ? ꯁꯂꯥꯏ ꯏꯅ ꯏꯅ ꯍꯪꯂꯤ. ꯁꯥꯔ, ꯑꯩꯅ ꯆꯍꯤ 15ꯗ ꯅꯨꯄꯤ ꯊꯤꯔꯒ ꯏꯆꯥ ꯂꯩꯕ ꯇꯥꯔꯗꯤ ꯁꯥꯔꯒꯤ ꯆꯍꯤꯗꯨ ꯌꯧꯕꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯅꯤ? ꯑꯣꯖꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ. ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ. ꯁꯂꯥꯏ, ꯁꯥꯔ, ꯅꯪ ꯌꯥꯝ ꯄꯪꯉꯦ. ꯑꯩꯅ ꯏꯕꯁꯦ ꯂꯣꯏꯍꯧꯅꯕ ꯍꯥꯏꯅ ꯇꯧꯕꯅꯦ. ꯁꯦ, ꯁꯥꯔ, ꯄꯦꯄꯔꯁꯦ ꯂꯧꯖꯍꯧꯔꯣ. ꯑꯩ ꯊꯣꯛꯑꯒꯦ, ꯕꯥꯏ ꯕꯥꯏ ꯁꯥꯔ. ꯁꯦ, ꯁꯥꯔ, ꯄꯦꯄꯔꯁꯦ ꯂꯧꯖꯍꯧꯔꯣ. ꯑꯩ ꯊꯣꯛꯑꯒꯦ, ꯕꯥꯏ ꯕꯥꯏ ꯁꯥꯔ. ꯑꯣꯖꯥ, ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ. ꯐꯅ ꯋꯥꯔꯝꯃꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯁꯦꯟꯅꯕꯗ ꯃꯃꯥ ꯃꯄꯥꯗꯣ. ꯁꯂꯥꯏ, ꯁꯥꯔ, ꯆꯠꯂꯨꯈꯤꯒꯦ. ꯂꯥꯁ ꯄꯦꯄꯔ, ꯍꯥꯏꯗꯤ ꯂꯥꯁ ꯑꯇꯣꯞꯄ ꯁꯕꯖꯦꯛꯇꯣ, ꯑꯗꯨꯗꯗꯤ ꯁꯥꯔ ꯇꯥꯕꯤꯗꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯒꯦ. ꯕꯥꯏ ꯕꯥꯏ ꯁꯥꯔ, ꯑꯃꯨꯛꯀꯁꯨ. ꯑꯁꯨꯝ ꯇꯧꯅ ꯁꯂꯥꯏ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯟꯊꯣꯛꯈꯤ. ꯑꯣꯖꯥ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯁꯂꯥꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯟꯗꯤꯅꯤ ꯑꯃꯗꯤ ꯖꯣꯏ ꯋꯥꯔꯤ ꯁꯥꯔꯤ. ꯅꯟꯗꯤꯅꯤ, ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯃꯣꯏꯔꯥꯡꯗ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯁꯤꯔꯥ? ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯩꯃꯤꯟꯅꯖꯔꯅꯤ. ꯃꯥꯒꯤ ꯃꯥꯃꯣꯒ ꯃꯅꯦꯒꯁꯨ ꯃꯁꯥ ꯂꯥꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯅꯤꯅ. ꯖꯣꯏ, ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯑꯗ ꯃꯇꯝ ꯈꯔ ꯊꯝꯕꯤꯔꯁꯤ. ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯩꯔꯗꯤ ꯃꯁꯥꯁꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯖꯅꯕ. ꯍꯟꯇꯛ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ. ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ. ꯅꯟꯗꯤꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯖꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯒꯦ? ꯏꯆꯥꯕꯨ ꯃꯇꯝ ꯈꯔ ꯃꯣꯏꯔꯥꯡꯗ ꯕꯣꯕꯣꯛ ꯍꯣꯏꯗ ꯂꯩꯒꯦꯔꯣ? ꯄꯥꯕꯨꯡ ꯊꯤꯟꯕꯤꯒꯦ. ꯕꯣꯕꯣꯛ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯌꯨꯗꯅ. ꯅꯪ ꯃꯥꯃꯣꯗꯨꯁꯨ ꯅꯤꯅꯦ ꯂꯥꯌꯦꯡꯕꯒꯤ ꯆꯠꯀꯅꯤ ꯍꯥꯏ. ꯕꯣꯕꯣꯛꯀ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯂꯥꯏꯖꯥ, ꯄꯥꯕꯨꯡ, ꯑꯗꯣ ꯁ꯭ꯀꯨꯜꯗꯤ? ꯅꯟꯗꯤꯅꯤ, ꯃꯇꯝ ꯈꯔ ꯂꯦꯞꯄ ꯇꯥꯔꯦꯗꯅ. ꯖꯣꯏ, ꯃꯇꯝ ꯈꯔ ꯂꯤꯞ ꯂꯧꯔꯁꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯂꯥꯏꯖꯥ, ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯃꯥꯁꯦ ꯑꯩ ꯆꯪꯂꯒꯦꯀꯣ. ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯥ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯏ. ꯅꯟꯗꯤꯅꯤ ꯑꯃꯗꯤ ꯖꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ. ꯁꯣꯝꯗꯁꯨ ꯁꯂꯥꯏꯒꯤ ꯃꯌꯨꯝꯗꯅꯤ. ꯁꯔꯠ, ꯃꯃꯥ, ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯃꯒꯤ ꯆꯠꯄ ꯇꯥꯔꯦꯅꯦ.
ꯕꯤꯃꯣꯂꯥ, ꯀꯩ ꯂꯝꯗꯅꯣ ꯃꯣꯏ ꯄꯥ? ꯃꯨꯝꯕꯥꯏꯗ꯫